Government college Loukhatnaba Hotnabada Michang Khomduna Wathok Oihannaba Hotnaroidabani Basanta Kumar Government college ama Loukhat paibasi policy amagi makhada tawgadabani Government college ama Loukhatkadori haiduna maduda atoppa college kharana makhoi yawi yawdi haibagi Michang Khomlaga Wathok Oihannaba Hotnaroidabani Government kanagisu achan miran naina thabak tawroi policy amagi makhada tawgadaba ngaktani haina Education Minister T.S. Basanta Kumar na ngarang khundrak pamda laiba Naurem Bihari College da rooftop gardening and landscape designing haiba hiramda numit nini chumna sathagadaba workshop ama hogdokpagi thauramda phongdokhre thauram aduga mari leinana minister na haikibada school natraga college ama phagatnaba hotnabada akoibada leiriba miyamgi thogdang yamna chawwe sarkar gi maikaidagi su maduda lawpham thokpa thogdang chapchana lawgane sarkar gi maikaidagi lamdam asida leiriba school ama sung college sing phagathanaba angamba thakta hotnare Aikoi na laupam thokpa thogdang sing adu lauraba khaktada school college sing adu phagathanba ngamgane sarkar asina anauba thaurang ama oina thangja khudingge no school bag day hogdoktuna thangja numitta laisu oiba yaba mahai sing takpi tambire lamdam asida leriba apunba misingi chada kunmanga na mahiroi oirabasu mahiroi sing asina khunai asi chada chama sengbat kadoribane khunai asida leriba mahiroi sing amasung Youth singi marakta afaba mari thamnaba hotnaba haibase imung manung amasung ahal laman oiriba singi thogdang yamna chawbi haike amaromda minister na Naurem Bihari College na thengnariba khudong chadaba kaya adu sarkar asina chapchana khange sarkar gi maikaidagi masida kari tawba yabagi haibadu yengsilaga paikhatpa yaba thabak sing aikhatkani haina Education Minister T.S. Basanta Kumar na haike panba yabade ngarangi thauram aduga mari lainana sahi asida college asina mahai masing amasung sana khonabage lamda mahiroi singbu taramna okpagi thauram su pangthokhe Aadhar card saramba Salatur jail thajan khre Bangladesh ki Chapai Nawabganj district ke manung chanba Piali mari dagi Muhammad Ramjan Ali kauba miyoi amage Aadhar card sarambagi maralda Lilong police no October kulhumdoi da phagat kiba Lilong dage MD Hafiz Malatur Ngarang Imphal East ki Chief Judicial Magistrate ki court ta puthoklaba matung numit taraga mangane judicial remand lauthaduna jail da thajan khibane ek is to Indo Pacific conclave haukhre war on drug chathabadagi Manipur da drug ki wathok chada marfu hanthare biren Manipur lengang na Manipur dage drug maru phangna muthana ba chathariba war on drug mission paikhalakpada Manipur na drug ki wathok chada marfu hanthare haina Manipur ki Chief Minister N Biren na India government ki Ministry of External Affairs ke midyang makhada Manipur University amade Asian Confluence anina sinduna numit ninigi oiba conclave ama ek is to Indo-Pacific role of Northeast Indian state in connecting the connective saiba hiramda ngarang Imphal the Hotel Classic Grande da hogdokpada phongdokhre Manipur da ki pukhiba lupa crore ama makhai gi drug ka konana miyoi ane Madhya Pradesh police na fare Manipur dagi purak pasmag drug kg amaga makhai ga konana miyoi ani Madhya Pradesh police na Mandasore district dagi fare faraba drug sing asi lupa crore ama makhai gi value ni haire drug ka konana faraba miyoi ani duge maming na Rajasthan ge Pratapgarh district dagi Bagwali Lal sahi kuntra ka taret amade sote khon sahi kuntaruk ne thogdok asi ngahan akaknaba paw ama phangbadagi Madhya Pradesh ke Mandasore district ke Piplia Mondi police station ge tim sing na Guda Valley lambi da chingnaba tata truck ama Khomduna check tawbada truck aduge garlic loden ge chamber da drug sing adu lotuna purambani haire faraba truck adugi driver yauna miyoi ani ase interstate drug trafficker ni haire truck ama di drug ke polam sing aduga loina na miyoi ani aduge mathakta NDNPSA ke provision makhada phagat khe lining hongbagi mingda chanabi thadok paibase phurup adu mangkhinabagi maramne ngursanglur Lining hongbagi mingda phurup kaya na ipa ipusing na chanaduna lakpa chanabi kaya thadokpa se phurup adu mangkhinabage achauba maram amani haina tipai mo constituency ge MLA ngursanglur sinate na phongdokhre aphamasi Chandel district ke purum khulen sothe hopi village ta pangthokpa sothe phurup ke pre harvest ki festival sothe chabuhong rian gi thoram da hai khibane Naurem Bihari College ki principal na tawningbata tawduna laide H Revika Naurem Bihari College ki principal oina thawpuduna laidiba sina college asida principal ge magun yauduna mahakna tawningbata tawduna laide haina Naurem Bihari College ke Physics department ki head of department ki thawpuri be H Revika na maral sikhre wafam asi college asigi oina teachers representative haiduna
governing body ama nauna semkhiba dugi matangda tha asigi kunga tarukta Manipur Press Club ta pangthokhiba paumi singa unaba mata phongdokhiba nei mahakna makhata na hai college asigi regular oja nifuga taret leiba sina oja kun hena khangandana notice thoktuna teacher representative khanjinduna hanadagi wathok oiduna lakliba se solve tobagi mahutta hena chauthongna ba thabak oina oihanduna leire mari lenaba department na college asida ahenba mijeng changbiduna college asi hena phaba maikai romda purangnaba hotnabada mateng pangbiyu hainasu mahakna makhata na phongdokhe Bangladesh ta khundariba mitei singna mitei gi chanabi kahendana thamlambada apenba poe sana jauba lamdam sigi khwaidagi chauba kumai ningol chakauba ngahan lamdam asida paksana pangthokna khre ningol chakauba duda yumnak sagai onkhrabe ningol singna mabung mokpa sing amasung imung manungga chaklen samina duna mabung mokpa imung manungna ngamjaba khudol sing tamnakhe loina na ngahan ge ningol chakauba duda ayambana lamdam asigi pothokna khudol sing taunakhe masi thagat ningai ne Amaromda Manipur Cultural Complex Bangladesh, Manipuri Youth Forum Bangladesh amadi Patriotics Writers Forum Manipur na sinba PSED Minister Laisangthem Susindro na sponsor tawduna Bangladesh ki mitay sing na khundaba Tetagaw Adampur da Manipur Cultural Complex da ningol sakaw ba thawram pangthokhe thawram aduda Manipur gi ningthaw amasung Rajya Sabha ge MP sanajaw balai semba su saruk yakhe Ningol sakaw baduda Bangladesh ke mafam aduda khundari ba mitay ningol sing amasung piba kaya su saruk yakhe thawram aduda masak nai ba miyoy kaya su saruk yakhe thawram adugi matangda Manipur gi ningthaw sanajaw balai semba na hai Bangladesh ta khundari ba mitay singna mitay gi chanabi kaihendana thamlamba adu taseng na pelle aikhoi gi laikhidraba ipa ipuna thamlamba chanabe na culture kaya mafam asida khundari ba mitay na ngakna hinganduna thamlamba se thaganingai ni haikhe Thawram aduda Minister Susindro na hai mitay isilinaw sing na Bangladesh ta khundakibage nungsiba wari lay asuk nungsikraba wari adu aikhoi na kawpham thokte mafam aduda khundakraba mitay isilinaw sing aduna Manipur kalambane Manipur gi wangmada choina khundakraba mitay singa awanungai wari sanaduna mitay gi mari tattanaba CM Birena aikhoi bu mafam asida tharakpani haikhe awang nongpokta santi leirakpadage chada hompu hena afaspa lokthokre NIA amasung UAPA losing semdoktuna lanai miyoy ama terrorist ni haina laukthoknaba thaurang leire Amit Shah Laibak sigi lo semdoktuna miyoy ama terrorist ni haina hekta laukthoknaba thaurang leire Amit Shah National Investigating Agency NIA amade Unlawful Activities Prevention Act UAPA semdoktuna lanai miyoy ama terrorist ni haiduna laukthoknaba thaurang leire Terrorism thengnanabagidamak logi oiba thabaksing hena mapangal kangkhata le haina Union Home Minister Amit Shah na phongdokre wafam asing han Haryana ge Surajkundada numit nini ge Sistan Sivir ge ahanba numita saruk yaraduna phongdokhibane thawram aduda India gi tongan ba state singe Chief Minister Home Minister amasung Union Territory singe Lieutenant Governor Administrator na chingba kaya saruk yakhe Manipur da thaunariba two-wheeler ayamba insurance yauna day enforcement agency singnasu yengchindre Manipur da kumja 2021-22 da gari lising kuntra ga nipan chahum gu kuntra ga taruk hengalakhe India government ki motor vehicle act 1989 gi matungin na laibak asida sizinariba makal khudingmakki engine panba gari sing ase tangai fadana third party insurance yawgadabani haiba chapchaba kanglon leirabasu Manipur da dimiyam na thaunariba two-wheeler ayamba insurance yauna day masida police na su mijeng changde Mars tamna sakhiba NASA ge inside mission meteorite amaga thengsinabadage contact mangkhre Bandard Mars tamna satuna planet asige planetary geophysics seismic activity na chingba data kaya laurunabagidama kumsing 2018 dage NASA na thakiba inside mission Mars ki leimaida taramdaida achoba meteorite amaga thengsinabadage rocket asigi power hanthakiba amadi battery yakhidabana maram oiduna haujek inside rocket ta pau phaunaba ngamkhidre haina NASA gi scientist Mr. Bandard na phongdorokre Elon Musk na $1 billion nifuga mari da Twitter laikre aroibada tabiriba pumnamakpu thagatchare